ꯃꯌꯥꯝꯕꯨ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯅꯨꯄꯤ ꯇꯝꯅꯥꯂꯥꯏ ꯍꯥꯏꯔꯤꯕ ꯐꯤꯜꯝ ꯑꯁꯤ ꯇꯥꯡ 12ꯁꯤ ꯀꯦꯟꯁꯦꯜ ꯇꯧꯖꯔꯒ ꯇꯥꯡ 13ꯒ 13ꯒ ꯎꯠꯆꯔꯒꯅꯤ ꯇꯥꯡ 13ꯒꯤ ꯄꯨꯡ 1:30ꯒꯤ ꯁꯣ ꯑꯁꯤ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕꯤꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯑꯈꯟꯅꯅ ꯊꯝꯖꯕ ꯐ꯭ꯔꯤ ꯁꯣ ꯑꯃ ꯑꯣꯏꯖꯒꯅꯤ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯂꯒ ꯑꯗꯣꯝꯒꯤ ꯇꯤꯀꯦꯠ ꯑꯃꯃꯝꯇꯪ ꯄꯥꯏꯕꯤꯌꯨ ꯇꯤꯀꯦꯠ ꯄꯥꯏꯕꯤꯗ꯭ꯔꯒꯗꯤ ꯑꯗꯣꯝ ꯆꯪꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯖꯔꯣꯏ ꯃꯔꯝꯗꯤ ꯑꯣꯚꯔꯀ꯭ꯔꯥꯎꯗꯦꯗ ꯑꯣꯏꯈ꯭ꯔꯒ ꯌꯦꯡꯕ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯒꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯁꯤꯟꯖ ꯂꯥꯡꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇꯒꯤꯁꯨ ꯄꯦꯟꯖꯍꯧꯗꯕ ꯑꯗꯨꯒꯨꯝꯕ ꯀꯌꯥꯗꯨ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔꯁꯤꯗ ꯀꯣꯟꯇꯦꯛ ꯍꯥꯟꯅ ꯇꯧꯕꯤꯌꯨ ꯍꯥꯏꯖꯕꯅꯤ ꯍꯥꯏꯔꯤꯕ ꯗꯦꯠ 13ꯒꯤ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ ꯔꯦꯗ ꯀꯥꯔꯄꯦꯠꯀ ꯂꯣꯏꯅꯅ ꯄ꯭ꯔꯤꯃꯤꯌꯔ ꯇꯧꯖꯒꯗꯧꯔꯤꯕ ꯑꯩꯒꯤ ꯅꯨꯄꯤ ꯇꯝꯅꯥꯂꯥꯏ ꯑꯁꯤ ꯑꯩꯈꯣꯏꯁꯨ ꯂꯥꯛꯆꯒꯅꯤ ꯃꯌꯥꯝꯁꯨ ꯐꯤꯜꯝꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯄꯨꯡ ꯐꯥꯍꯟꯃꯤꯟꯅꯁꯤ ꯅꯨꯃꯤꯠꯁꯤꯗ ꯌꯦꯡꯕ ꯐꯪꯕꯤꯍꯧꯗꯕ ꯏꯆꯤꯟꯅꯥꯎꯁꯤꯡꯒꯤꯗꯃꯛꯇ ꯊꯪꯅꯕ ꯅꯨꯃꯤꯠ ꯁꯟꯗꯦ ꯍꯣꯂꯤꯗꯦ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯄꯨꯡ 2 ꯑꯃꯗꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ ꯑꯗꯣꯝꯒꯤꯗꯃꯛꯇ ꯁ꯭ꯄꯦꯁꯤꯌꯦꯜ ꯁꯣ ꯎꯠꯆꯒꯗꯧꯔꯤ ꯃꯌꯥꯝ ꯁꯣꯏꯗꯅ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ ꯑꯩꯒꯤ ꯅꯨꯄꯤ ꯇꯝꯅꯥꯂꯥꯏ जुलाई डेट 12 रिलीज तौनीना तौजरंबा आई नुपी तमनलाइ हारिबा फिल्म अदु लागिबा जुलाई डेट 13 14 दा रिलीज तौजरगनी डेट 13 गी पुंग 5 ताबा मतमदा रेड कार्पेट इवेंट अमसु सिंजगदोरी मसिदा फिल्म असिदा यावरिबा आर्टिस्ट पुनमसु सरग याजगनी एहासु सरग याजगनी मैम पुन्ना थिंगनामिनसी अदुगा पुंग अमा मखाइ ताबा मतमदना लिकेमदा लैबा चिनाव सिंगी दमता स्पेशल सॉन्ग सु चगदोरी मखादा पीरिबा कांटेक्ट नंबर असिदा कॉल तौ ओजाओ बाबुना डायरेक्शन पीबा आई नुपी तमनलाइ हारिबा फिल्म असी वर्ल्ड इन्वायरमेंट डे गा मरी लैनना पुथोकजबा फिल्म नि मैमदा चौबा मेसेज पीगदबा फिल्म मणिपुर स्टेट अवार्ड तसु मना फंग्रबा फिल्म नि मैमदा फिल्म असी नुसिबिदुना मियेंग तागदबा